ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯚꯥꯏꯔꯦꯜ ꯃꯣꯃꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯈꯤꯕ ꯚꯥꯏꯔꯦꯜ ꯑꯃ ꯐꯠ ꯂꯥꯎꯅ ꯆꯠꯊꯣꯛꯈꯤꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯃ ꯍꯥꯟꯅ ꯂꯩꯔꯝꯕꯗꯒꯤ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯗꯂꯤ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯁꯤꯒꯤꯁꯦ ꯀꯔꯝꯕꯅꯦꯗ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯕꯤꯕ꯭ꯔꯥ? ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯒꯤ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯃꯣꯃꯦꯟꯁꯦ 2023ꯒꯤ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯁ꯭ꯋꯥꯏꯗ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ. ꯑꯩ ꯃꯇꯝꯗꯨꯗ ꯑꯩ ꯔꯦꯜꯋꯦꯒꯤ ꯃꯦꯟꯁ ꯑꯦꯛꯖꯥꯝ ꯄꯤꯕꯒꯤ ꯑꯩꯁꯦ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯔꯤ. ꯑꯗꯨ ꯂꯩꯅ ꯑꯗꯨꯝ ꯑꯩ ꯃꯔꯛ ꯃꯔꯛꯇ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯗꯒꯤ ꯈꯔꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯗꯦꯜꯂꯤꯗꯒꯤ ꯑꯩ ꯐꯣꯇꯣ ꯊꯥꯒꯠꯄꯗꯤ ꯍꯧꯔꯛꯈ꯭ꯔꯦꯀꯣ 2019ꯗꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯀꯩꯗ ꯁꯨꯝ ꯊꯥꯒꯠꯄꯗꯤ ꯍꯧꯔꯛꯈ꯭ರೆ. ꯐꯦꯁꯕꯨꯛꯇꯤ ꯀꯌꯥ ꯌꯨꯁ ꯇꯧꯗꯕ ꯃꯇꯝꯗꯨꯗ. ꯑꯗꯨꯗ 2023ꯒꯤ ꯑꯦꯄ꯭ꯔꯤꯜ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯅ ꯔꯦꯜꯋꯦꯒꯤ ꯑꯦꯛꯖꯥꯝ ꯄꯤꯕ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯁꯨꯝ ꯄꯣꯊꯥꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯑꯩ ꯁꯨꯝ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯍꯥꯏꯕꯒꯤ ꯀꯟꯁꯦꯞꯇꯤ ꯑꯝꯇ ꯂꯩꯇꯦꯀꯣ ꯑꯗꯨꯝ ꯀꯥꯟꯗ. ꯑꯗꯣ ꯀꯥꯔꯗꯨꯗ ꯁꯨꯝ ꯏꯊꯟꯗꯒ ꯂꯩꯔꯛꯑꯒ ꯁꯨꯝ ꯂꯥꯏꯔꯤꯛ ꯁꯨꯝ ꯄꯥ ꯂꯩꯕ ꯉꯝꯄꯣꯠꯇꯦꯗꯅꯀꯣ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯅꯣꯡꯃꯈꯛ ꯑꯣꯛꯁꯦ ꯑꯩꯅ ꯊꯣꯡꯉꯒ ꯃꯇꯝꯗꯨꯗ ꯑꯩ ꯇ꯭ꯔꯥꯏꯄꯣꯠꯄ ꯂꯩꯇꯦꯀꯣ. ꯇ꯭ꯔꯥꯏꯄꯣꯠꯄ ꯂꯩꯇꯦ. ꯑꯩꯅ ꯀꯥꯔꯇꯨꯟ ꯕꯣꯛꯁ ꯑꯃꯗ ꯐꯣꯟꯁꯦ ꯈꯤꯜꯂꯒ ꯊꯨꯝꯒꯤ ꯆꯐꯨꯁꯤꯅ ꯉꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯔꯦꯀꯣꯔꯠ ꯇꯧꯕꯅꯦꯕ. ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯠ ꯇꯧꯕꯁꯦ ꯅꯨꯃꯤꯠꯁꯦ ꯑꯩꯅ ꯑꯞꯂꯣꯗ ꯇꯧꯕꯁꯦ ꯑꯁꯥꯝꯗꯨꯗꯗꯤ ꯒꯨꯋꯥꯍꯥꯇꯤꯗꯗꯤ ꯅꯨꯃꯤꯠꯇꯨ ꯅꯣꯡ ꯆꯨꯏꯀꯣ. ꯅꯣꯡ ꯆꯨꯏ. ꯃꯅꯤꯄꯨꯔꯗ ꯅꯣꯡ ꯇꯥꯕ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯅꯨꯃꯤꯠꯇꯣ. ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯑꯣꯚꯔꯅꯥꯏꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ 600K + ꯚ꯭ꯌꯨꯁ ꯂꯩꯔꯝꯕꯅꯦꯕ ꯑꯗꯨꯃꯥꯏꯅ. ꯑꯗꯨꯗꯒꯤ ꯁꯨꯝ ꯏꯃꯥꯟꯅꯕ ꯀꯩꯅ ꯃꯅꯤꯄꯨꯔꯗꯒꯤ ꯁꯨꯝ ꯐꯣꯟ ꯇꯧꯔꯛꯑꯒ ꯅꯪꯒꯤ ꯉꯔꯥꯡ ꯅꯍꯥꯟ ꯊꯥꯒꯠꯄ ꯑꯣꯛꯀꯤ ꯚꯤꯗꯤꯑꯣꯗꯣ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯌꯥꯝ ꯚꯥꯏꯔꯦꯜ ꯆꯠꯍꯧꯔꯦ. ꯃꯤꯅ ꯏꯚꯟ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒꯕꯨ ꯍꯥꯞꯄꯠꯅꯍꯧꯔꯦ ꯃꯥꯏ ꯄꯦꯖꯇ. ꯑꯩ ꯀꯩꯝꯇ ꯑꯗꯨꯗ ꯑꯩ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯥꯟꯗ ꯑꯩ ꯊꯣꯏꯗꯣꯛꯅ ꯍꯥꯏꯗꯤ ꯑꯩ ꯍꯥꯞꯆꯁꯨꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕ. ꯍꯥꯏꯗꯤ ꯄꯥꯝꯖ ꯇꯧꯔꯤꯅꯤ. ꯍꯥꯏꯗꯤ ꯀꯩꯝ ꯀꯥꯏꯗꯦ ꯈꯣꯠꯇꯦ. ꯑꯩ ꯃꯤꯉꯣꯟꯗ ꯂꯧꯊꯣꯛ ꯈꯣꯠꯂꯣ ꯍꯥꯏꯕꯒꯤ ꯑꯩ ꯅꯣꯡꯃꯇꯁꯨ ꯇꯧꯔꯨꯗꯦꯀꯣ. ꯑꯩꯒꯤ ꯐꯣꯇꯣꯁꯦ ꯍꯧꯖꯤꯛꯁꯨ ꯉꯥꯏꯔꯦ ꯄ꯭ꯔꯦꯖꯦꯟꯠꯂꯤ ꯑꯩꯒꯤ ꯐꯣꯇꯣꯁꯦ ꯅꯥꯒꯥꯂꯦꯟꯒꯤ ꯄꯦꯖ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯩꯌꯦꯕ. ꯑꯩꯅ ꯗꯦꯜꯂꯤ ꯑꯩꯅ ꯀꯩꯅꯣ ꯊꯥꯒꯠꯂꯤꯕ ꯐꯣꯇꯣ ꯃꯌꯥꯝꯁꯦ ꯅꯥꯒꯥꯂꯦꯟꯒꯤ ꯄꯦꯖ ꯈꯔꯅ ꯁꯨꯝ ꯁꯤꯖꯤꯟꯅꯩ. ꯑꯩ ꯅꯣꯡꯃꯗ ꯑꯩ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯨꯗꯦꯕ. ꯑꯩꯅ ꯇꯧꯔꯤꯕ ꯋꯥꯔꯛꯁꯦ ꯑꯩꯒ ꯋꯥꯈꯜ ꯆꯥꯟꯅꯕ ꯄꯥꯝꯖꯕ ꯑꯃꯅꯤꯅ ꯎꯕꯤꯗꯧꯔꯤꯅꯤ. ꯑꯗꯨꯝ ꯌꯨꯁ ꯇꯧꯖꯁꯅꯨ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ. ꯑꯟꯑꯦꯛꯁꯄꯦꯛꯇꯦꯗꯂꯤꯗꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ. ꯚꯥꯏꯔꯦꯜ ꯆꯠꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯉꯁꯥꯏ ꯃꯈꯥꯒꯤ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗꯣ ꯍꯥꯏꯗꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯍꯥꯡꯉꯛꯑꯒ ꯅꯠꯇ꯭ꯔꯒ ꯑꯩꯈꯣই ꯄꯦꯖ ꯑꯃ ꯑꯣꯏꯅ ꯍꯥꯡꯉꯛꯑꯒ ꯁꯤꯗ ꯆꯪꯉꯛꯀꯦꯅ ꯆꯪꯉꯛꯈꯤꯕꯁꯦ ꯑꯗꯨꯗꯤ ꯁꯤꯒꯤ ꯖꯔꯅꯤ ꯃꯇꯦꯛꯁꯤꯅ ꯀꯃꯥꯏꯅ ꯇꯧ? ꯑꯗꯨꯃꯥꯏꯅ ꯆꯪꯉꯛꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯂꯩꯈꯤꯗꯦ. ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯒ ꯑꯩꯁꯦ ꯑꯃꯨꯛ ꯑꯦꯛꯖꯥꯝ ꯄꯤꯔꯒ ꯑꯩꯁꯦ ꯑꯃꯨꯛ ꯀꯩꯅꯣ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯑꯦ. ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯑꯒ ꯑꯃꯨꯛ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯑꯃ ꯂꯦꯞꯄꯦ ꯑꯩꯁꯦꯀꯣ. ꯂꯦꯞꯄꯒ ꯑꯃꯨꯛ ꯑꯩꯁꯦ ꯑꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯔꯦꯜꯋꯦꯒꯤ ꯑꯦꯛꯖꯥꯝꯁꯦ ꯄꯤꯅ ꯑꯩꯁꯦ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯦꯛꯖꯥꯝ ꯑꯃ ꯄꯤꯈꯤꯑꯕ. ꯄ꯭ꯔꯤꯗꯤ ꯄꯤꯈ꯭ꯔꯒ ꯄ꯭ꯔꯤ ꯔꯤꯖꯜꯇꯤ ꯑꯥꯎꯠ ꯑꯣꯏꯗꯕ. ꯑꯗꯨ ꯔꯦꯜꯋꯦꯁꯦ ꯄꯤꯊꯣꯛꯑꯝꯃꯒ ꯑꯩꯅ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯄꯅꯦꯕ ꯑꯩꯁꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯦꯛꯖꯥꯝꯁꯦ ꯑꯃꯨꯛ ꯃꯦꯟꯁꯁꯦ ꯗꯦꯜꯂꯤꯗ ꯃꯦꯟꯁꯁꯦ ꯏꯒꯗꯕꯅꯦ ꯍꯥꯏꯅ ꯑꯩꯁꯦ ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯆꯪꯉꯦꯕ. ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯗꯨꯝ ꯆꯪꯉꯦ. ꯆꯪꯉꯒ ꯑꯩꯁꯦ ꯑꯦꯛꯖꯥꯝꯁꯦ ꯏꯔꯒ ꯃꯇꯝꯗꯨꯗ ꯏꯔꯥꯡꯁꯨ ꯑꯣꯏꯔꯤ. ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯦ ꯈꯔ ꯍꯧꯔꯦꯕ ꯑꯗꯨꯗ. ꯑꯗꯨꯗ ꯑꯩꯁꯦ ꯑꯦꯛꯖꯥꯝꯁꯦ ꯏꯔꯒ ꯌꯨꯝꯗꯒꯤ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯔ ꯂꯩꯒꯦꯁꯨ ꯂꯩꯔꯣꯅ ꯗꯦꯜꯂꯤꯁꯤꯗ ꯑꯩꯁꯦ ꯃꯇꯝ ꯈꯔ ꯂꯩꯕꯅꯦꯕ. ꯂꯩꯕ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯦꯛꯖꯥꯝꯁꯦ ꯑꯃꯨꯛ ꯍꯥꯏꯗꯣꯔꯛꯄ ꯇꯥꯟꯖꯥꯁꯤꯗ ꯏꯔꯥꯡ ꯃꯅꯨꯡꯁꯤꯗ. ꯍꯥꯏꯗꯣꯔꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯀꯠ ꯑꯣꯐꯁꯦ ꯁꯨꯃꯥꯏꯅ ꯑꯔꯥꯎꯟ 68 ꯑꯣꯏꯕꯅꯦꯕ. ꯑꯩꯁꯤꯅ 63 64 ꯐꯪꯉꯒ ꯑꯃꯨꯛ ꯌꯥꯎꯔꯛꯇ꯭ꯔꯕ. ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯌꯥꯎꯔꯛꯇꯕꯒꯤ ꯑꯩ ꯖꯔꯅꯤꯁꯦ ꯑꯗꯨꯝ ꯌꯥꯝꯈ꯭ꯔꯕꯅꯦꯕ. ꯑꯗꯨꯗꯒꯤ ꯍꯧꯔꯦ ꯀꯩꯅꯣꯁꯦ ꯁ꯭ꯇ꯭ꯔꯦꯁ ꯑꯦꯡꯖꯥꯏꯇꯤꯁꯦ. ꯍꯥꯏꯗꯤ ꯃꯤ ꯄꯨꯟꯅꯤꯡꯗꯕ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯛꯇꯕ. ꯍꯥꯏꯗꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯩꯁꯦ ꯑꯦꯛꯖꯥꯝ ꯄꯤꯈꯤꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯂꯥꯛꯄ ꯍꯧꯈ꯭ꯔꯦꯕ. ꯍꯥꯏꯗꯤ ꯃꯤꯅ ꯐꯣꯟ ꯇꯧꯔꯛꯑꯒꯁꯨ ꯑꯩꯁꯦ ꯄꯥꯏꯗꯕꯁꯦ ꯍꯧꯔꯦꯕ. ꯍꯥꯏꯗꯤ ꯑꯦꯛꯖꯥꯝꯒꯤ ꯃꯔꯝꯗ ꯍꯪꯉꯛꯀꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯄꯩꯈꯥ ꯍꯥꯏꯗꯣꯛꯑꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕꯒꯤ ꯃꯔꯝꯗ ꯍꯪꯉꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤꯀꯣ. ꯑꯗꯨꯗꯒꯤ ꯑꯩꯅ ꯗꯦꯜꯂꯤꯗ ꯂꯩꯅ ꯑꯃꯨꯛ ꯑꯩꯁꯦ ꯇ꯭ꯔꯥꯏꯄꯣꯠ ꯑꯃ ꯂꯧꯔꯒ ꯚꯤꯗꯤꯑꯣꯁꯦ ꯃꯆꯥ ꯑꯃꯅꯤ ꯅꯝꯕ ꯁꯨꯝ ꯍꯧꯔꯦꯕ. ꯑꯗꯨ ꯅꯝꯕ ꯍꯧꯔꯒ ꯑꯩꯁꯦ ꯑꯃꯨꯛ ꯌꯨꯝꯗ ꯊꯣꯛꯂꯛꯄꯅꯦ ꯊꯥ 2-3 ꯂꯩꯔꯝꯃꯒ. ꯊꯣꯛꯂꯛꯑꯒ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯑꯩꯁꯦ ꯅꯝꯗ꯭ꯔꯦ ꯚꯤꯗꯤꯑꯣꯁꯦ. ꯃꯇꯝ ꯈꯔ ꯑꯗꯨꯝ ꯂꯩꯔꯦ. ꯑꯗꯩꯗꯤ ꯑꯩꯒꯤ ꯀꯩꯅꯣ ꯆꯥꯏꯜꯍꯨꯗ ꯐ꯭ꯔꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃ ꯂꯩꯌꯦ. ꯃꯥꯅ ꯌꯨꯝꯗ ꯂꯥꯛꯑꯒꯁꯨ ꯑꯩꯒꯤ ꯑꯍꯣꯡꯕꯁꯨ ꯎꯕ ꯍꯥꯏꯇꯥꯔꯦ. ꯅꯪ ꯍꯥꯟꯅ ꯅꯠꯇ꯭ꯔꯦ ꯃꯄꯥꯟꯗ ꯊꯣꯛꯇ꯭ꯔꯦ ꯂꯨꯅꯤ ꯅꯥꯅꯤ ꯈꯪꯉꯛꯇ꯭ꯔꯦ ꯂꯩꯗꯅꯀꯣ. ꯑꯗꯨꯒꯨꯝꯕꯁꯦ ꯃꯥꯅ ꯁꯨꯝ ꯑꯣꯕꯖꯔꯕ ꯇꯧꯔꯒ ꯁꯨꯝ ꯎꯔꯛꯄ ꯍꯥꯏꯇꯥꯔꯦ. ꯑꯗ ꯅꯪ ꯚꯤꯗꯤꯑꯣꯁꯨ ꯅꯝꯃꯝꯃꯤꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯁꯤꯅ ꯑꯃꯨꯛ ꯃꯥꯅ ꯀꯃꯥꯏꯅ ꯊꯦꯝꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯐꯣꯟꯗꯣ ꯃꯌꯦꯛ ꯁꯦꯡꯕ ꯋꯥꯠꯂꯕꯅꯤ나 ꯑꯩ ꯐꯣꯟ ꯑꯃ ꯂꯧꯗꯧꯁꯨ ꯂꯩꯔꯦ. ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯌꯥꯝ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯏꯃꯣꯁꯅꯦꯜ ꯁꯞꯄꯣꯔꯠ ꯄꯤꯒꯦ ꯍꯥꯏꯕꯗꯣ. ꯍꯥꯏꯕꯗꯤ ꯑꯗꯨꯃꯥꯏꯅ iPhone 15ꯁꯦ ꯂꯧꯔꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯦꯛ ꯈꯔ ꯁꯦꯡꯅ ꯅꯝꯕ ꯍꯧꯔꯁꯤ ꯁꯤꯅꯦꯕ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯕꯥꯅꯤꯁꯦ ꯃꯥꯅ ꯇ꯭ꯔꯥꯏꯄꯣꯠꯁꯤꯗ ꯐꯣꯟꯁꯦ ꯈꯤꯜꯂꯒ ꯑꯗ ꯑꯩꯁꯤꯅ ꯊꯣꯡꯕ ꯊꯥꯛꯄꯒꯤ ꯑꯗꯨꯝ ꯑꯣꯠꯄ ꯈꯣꯠꯄ ꯁꯤꯟꯁꯦ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯣꯠꯁꯦ ꯑꯗꯨꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ. ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯕ ꯍꯧꯔꯒꯦꯅ ꯈꯣꯡꯊꯔꯛꯈꯤꯕꯁꯦ ꯁꯤꯃꯗꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯒꯤ ꯖꯔꯅꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ. ꯔꯦꯁꯇꯨꯔꯦꯟ ꯑꯃꯁꯨ ꯍꯥꯡꯉꯦꯅ ꯆꯍꯤ ꯑꯃ ꯐꯥꯕꯤꯔꯣ? ꯆꯍꯤ ꯐꯥꯖꯤꯟꯈ꯭ꯔꯦ. ꯗꯤꯁꯦꯝꯕꯔ ꯇꯥꯡ 23ꯗ ꯆꯍꯤ ꯐꯥꯈꯤꯕꯅꯤ. ꯌꯨꯝꯗꯒꯤ ꯁꯨꯝ ꯇꯧꯔꯝꯕ ꯑꯗꯩ ꯃꯐꯝ ꯃꯆꯥ ꯑꯃꯗꯒꯤ ꯇꯧꯔꯝꯕꯗꯣ ꯁꯨꯃꯥꯏꯅ ꯁ꯭ꯄꯦꯁ ꯑꯃ ꯍꯥꯡꯗꯣꯔꯛꯑꯒ ꯍꯥꯏꯗꯤ ꯁ꯭ꯇ꯭ꯔꯣꯡ ꯐꯣꯂꯣꯋꯔꯁꯁꯨ ꯂꯩꯔꯦꯀꯣ.
ꯁꯤꯒꯤꯁꯦ ꯀꯩ ꯐꯥꯎꯕꯤꯒꯦ ꯍꯥꯏꯗꯤ ꯔꯦꯁꯇꯨꯔꯦꯟ ꯑꯃ ꯁꯨꯃꯥꯏꯅ ꯍꯥꯡꯗꯣꯔꯛꯀꯅꯤ ꯍꯥꯟꯅꯁꯨ ꯈꯜꯂꯨꯗꯕ ꯄꯣꯠ ꯑꯃꯗꯤ ꯑꯣꯏꯗꯣꯏꯅꯦ ꯔꯦꯁꯇꯨꯔꯦꯟ ꯑꯃ ꯍꯥꯡꯉꯛꯀꯅꯤ ꯁ꯭ꯄꯦꯁ ꯑꯃ ꯂꯩꯔꯛꯀꯅꯤ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯐꯣꯂꯣ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯁꯤꯒꯤ ꯀꯩꯅꯣ ꯑꯩꯅ ꯍꯥꯡꯖꯔꯤ ꯗꯨꯀꯥꯟꯁꯦ ꯌꯥꯝ ꯕꯦꯁꯤꯛ ꯑꯣꯏꯕ ꯗꯨꯀꯥꯟꯅꯤꯀꯣ ꯍꯥꯏꯗꯤ ꯁꯤꯇꯤꯡ ꯀꯦꯄꯥꯁꯤꯇꯤꯕꯨ ꯌꯥꯝ ꯌꯥꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯤꯅ ꯅꯨꯡꯁꯤꯕꯤꯕꯅ ꯍꯦꯟꯕꯤꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯅꯝꯕ ꯃꯇꯝꯗ ꯉꯥꯏꯅꯔꯒ ꯃꯄꯥꯟꯗ ꯂꯦꯞꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯍꯥꯏꯗꯤ ꯌꯥꯝ ꯊꯤꯅ ꯍꯥꯏꯗꯤ ꯑꯄꯦꯟꯕ ꯑꯃꯗꯤ ꯐꯥꯎꯖꯩꯀꯣ ꯑꯗꯣ ꯁꯤꯒꯤ ꯗꯨꯀꯥꯟꯒꯤ ꯖꯔꯅꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯂꯥꯁ ꯌꯔ ꯗꯤꯁꯦꯝꯕꯔꯗ ꯑꯩꯁꯦ ꯁ꯭ꯇꯦꯠꯀꯤ ꯑꯦꯛꯖꯥꯝ ꯑꯃ ꯄꯤꯌꯦ ꯁ꯭ꯇꯦꯠꯀꯤ ꯑꯦꯛꯖꯥꯝ ꯑꯃ ꯄꯤꯔꯦ ꯔꯤꯇꯟꯁꯦ ꯌꯥꯎꯔꯦꯀꯣ ꯑꯩꯁꯦ ꯑꯗꯣ ꯚꯥꯏꯚꯥ ꯄꯤꯔꯦ ꯚꯥꯏꯚꯥꯁꯦ ꯂꯣꯏꯔ ꯃꯇꯨꯡꯁꯤꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝ ꯊꯥꯔꯤꯅꯦꯅ ꯍꯥꯏꯗꯤ ꯔꯤꯖꯜ ꯑꯃꯨꯛ ꯉꯥꯏ ꯂꯩꯔꯅꯤꯀꯣ ꯑꯣꯏꯔꯛꯇ꯭ꯔꯒꯅ ꯀꯔꯤ ꯁꯤꯅꯦꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯣꯏꯔꯛꯇ꯭ꯔꯒꯅ ꯀꯔꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯁꯨꯝ ꯄꯦꯔꯦꯟꯁꯇ ꯗꯤꯄꯦꯟ ꯇꯧ ꯂꯩꯕꯁꯤ ꯐꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯉꯣꯟꯗ ꯈꯟꯖꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯏꯃꯥꯁꯤꯗ ꯍꯥꯏꯔꯒ ꯍꯥꯏꯗꯤ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯁꯨꯝ ꯇꯧꯔꯒ ꯀꯩꯅꯣ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯁꯤꯔ ꯁꯤꯅꯦꯕ ꯑꯩꯅ ꯏꯃꯥꯁꯤꯗ ꯍꯥꯏꯔꯤꯁꯦ ꯍꯣꯏ ꯏꯃꯥꯁꯤꯅꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯦꯡꯉꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯩ ꯏꯃꯥꯁꯤꯁꯨ ꯍꯣꯇꯦꯜ ꯇꯧꯏꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯅꯥꯀꯟꯁꯤꯗ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯉꯤ ꯑꯁꯤꯗ ꯑꯩ ꯉꯥꯡꯅꯕꯤꯔꯒꯦ ꯑꯗꯨꯒ ꯌꯦꯡꯉꯁꯦ ꯁꯤꯅꯦꯕꯀꯣ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯒꯦꯁꯨ ꯌꯦꯡꯉꯣ ꯁꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯕꯦꯁꯤꯛ ꯑꯣꯏꯅ ꯗꯨꯀꯥꯟꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯆꯝ ꯆꯝꯅ ꯖꯤꯡꯒꯅ ꯈꯥꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯝꯕ ꯑꯗꯨꯝ ꯗꯨꯀꯥꯟꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ 18ꯁꯤꯗ ꯁꯪꯒꯥꯔꯒ ꯑꯗꯨꯃꯥꯏꯅ ꯍꯥꯡꯕꯁꯦ ꯍꯧꯗꯣꯛꯈꯤꯕꯅꯦ ꯑꯗꯨꯗꯒꯤ ꯏꯚꯟ ꯍꯥꯡꯉ ꯃꯇꯨꯡ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯑꯩ ꯔꯤꯜꯁꯇ ꯀꯩꯗ ꯚꯤꯗꯤꯑꯣꯗ ꯀꯩꯗ ꯑꯩ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯖꯔꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯆꯥꯕꯤꯕ ꯂꯥꯛꯎ ꯈꯣꯠꯂꯨ ꯑꯗꯨꯃꯛꯀꯤ ꯍꯥꯏꯗꯤ ꯑꯩꯅ ꯊꯣꯡꯉꯤꯁꯦ ꯑꯩ ꯏꯁꯥꯃꯛ ꯃꯤ ꯄꯤꯖꯕ ꯃꯇꯝꯗ ꯁꯤꯒꯤ ꯀꯣꯟꯁꯤꯁꯇꯦꯟꯁꯤ ꯑꯃ ꯄꯨꯔꯛꯑꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯃꯛ ꯍꯧꯖꯤꯛꯐꯥꯎ ꯊꯥꯖꯗ꯭ꯔꯤꯑꯕ ꯑꯩ ꯀꯟꯁꯤꯁꯇꯦꯟꯁꯤ ꯑꯃꯇꯪ ꯄꯨꯔꯛꯈꯤꯒꯦ ꯑꯗꯨꯗꯩꯗꯤ ꯁꯤꯇꯤꯡ ꯀꯦꯄꯥꯁꯤꯇꯤꯁꯦ ꯃꯤꯅ ꯆꯪꯉꯛꯑꯒ ꯆꯥꯕ ꯃꯇꯝꯗ ꯀꯝꯐꯣꯔꯇꯦꯕꯜ ꯐꯤꯜ ꯑꯣꯏꯕ ꯃꯇꯝꯗ ꯑꯩ ꯑꯗꯨꯝ ꯐꯖꯅ ꯑꯩ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯖꯔꯤ ꯁꯤꯒꯤ ꯂꯣꯀꯦꯁꯟꯁꯤꯗ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯒꯦꯅ ꯑꯗꯨꯝ ꯈꯜꯂꯒꯗꯤ ꯂꯩꯕ ꯑꯗꯨ ꯍꯥꯏꯒꯦ ꯈꯟꯕꯒꯤ ꯇꯥꯟꯖꯥꯁꯦ ꯍꯧꯖꯤꯛꯐꯥꯎ ꯌꯧꯗ꯭ꯔꯤꯕ꯭ꯔꯥꯅ ꯑꯩꯁꯦ ꯍꯥꯏꯕ ꯉꯝꯗꯗꯅ ꯑꯗꯨꯝ ꯂꯩꯔꯒ ꯗꯨꯀꯥꯟ ꯍꯥꯡꯉꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯁ꯭ꯇꯣꯔꯤꯒꯤ ꯈꯨꯠꯊꯥꯡꯁꯤꯗ ꯑꯗꯨꯝ ꯍꯥꯏꯗꯦ ꯍꯥꯏꯕ ꯋꯤ ꯑꯥꯔ ꯑꯣꯄꯟ ꯍꯥꯏꯔꯒ ꯑꯩꯅ ꯑꯗꯨꯝ ꯁ꯭ꯇꯣꯔꯤꯒꯤ ꯈꯨꯠꯊꯥꯡꯁꯤꯗ ꯑꯗꯨꯝ ꯍꯥꯏꯗꯦ ꯍꯥꯏꯕ ꯄꯣꯁ ꯑꯣꯏꯅꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯍꯤ ꯑꯃꯁꯦ ꯗꯨꯀꯥꯟꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯔꯟ ꯇꯧꯔ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯍꯦꯛ ꯍꯧꯗꯣꯔꯛꯄꯁꯤꯐꯥꯎꯗ ꯑꯩ ꯀꯅꯥꯝꯇ ꯍꯥꯏꯗꯦ ꯑꯩꯒꯤ ꯀ꯭ꯂꯣꯁ ꯋꯥꯟ ꯍꯥꯏ ꯁ꯭ꯀꯨꯜ ꯐ꯭ꯔꯦꯟꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯐꯦꯠ ꯑꯗꯨꯃꯥꯏꯅ ꯃꯍꯥꯎ ꯇꯪꯕꯤꯕ ꯂꯥꯛꯎ ꯈꯣꯠꯂꯨ ꯍꯥꯏꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯞ ꯇꯞꯅ ꯁꯨꯝ ꯍꯧꯗꯣꯔꯛꯈꯤꯕꯗꯒꯤ ꯉꯁꯥꯏꯒꯤ ꯋꯥꯔꯗ ꯑꯣꯐ ꯃꯥꯎꯠ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ ꯃꯥꯏ ꯃꯃꯥꯟꯅꯕꯗ ꯁꯟꯇꯣꯁꯇ ꯁꯨꯃꯥꯏꯅ ꯑꯃ ꯍꯥꯡꯉꯕꯅꯤ ꯃꯥꯒꯤ ꯍꯤꯟꯖꯥꯡ ꯇꯞꯐꯦꯠ ꯆꯥꯔ ꯌꯦꯡꯉꯨꯆꯣ ꯍꯥꯏꯗꯤ ꯄꯥꯝꯖꯔꯒꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗ ꯑꯃꯨꯛ ꯍꯥꯏꯕꯤꯔꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯁ꯭ꯇꯣꯔꯤꯗꯁꯨ ꯌꯥꯎꯔꯕꯅꯤꯅ ꯑꯗꯨꯝ ꯃꯤꯅ ꯈꯔ ꯈꯪꯕꯤꯕ ꯍꯧꯔꯦꯀꯣ ꯈꯪꯕꯤꯕ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯕꯤꯖꯤꯅꯦꯁꯁꯦ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯆꯠꯂꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯐꯥꯎꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤꯀꯣ ꯑꯩꯅ ꯑꯦꯛꯖꯥꯝ ꯐꯥꯎꯔꯛꯇꯕꯒꯤ ꯑꯩꯒꯤ ꯋꯥꯔꯤ ꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯁ꯭ꯇ꯭ꯔꯦꯁ ꯑꯦꯟꯖꯥꯏꯇꯤ ꯋꯥꯔꯤꯁꯦ ꯃꯤ ꯑꯃꯗ ꯍꯦꯛꯇ ꯁꯤꯌꯔ ꯇꯧꯕ ꯃꯇꯝꯗ ꯇꯥꯕꯤꯒꯗꯕ ꯃꯤꯁꯨ ꯂꯩꯇꯦꯕ ꯑꯗꯨꯅ ꯑꯩꯅ ꯀꯃꯥꯏꯅ ꯃꯤꯁꯦ ꯀꯃꯥꯏꯅ ꯀꯅꯦꯛ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯁꯦ ꯊꯤꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯊꯣꯡꯕ ꯊꯥꯛꯄꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯁꯤꯒꯤ ꯖꯔꯅꯤꯁꯦ ꯈꯣꯡꯗꯥꯔꯛꯈꯤꯕꯅꯦꯕ 2024ꯒꯤ ꯑꯣꯒꯁꯁꯤꯗ ꯑꯩꯁꯦ ꯃꯥꯁꯇꯔ ꯆꯦꯐ ꯏꯟꯗꯤꯌꯥꯒꯤ ꯑꯣꯗꯤꯁꯟꯒꯤ ꯃꯣꯏꯅ ꯁ꯭ꯀꯥꯎꯇꯤꯡ ꯂꯥꯛꯑꯦꯕ ꯀꯩꯅꯣ ꯁꯟꯇꯣꯁ ꯁꯅꯥꯁꯝꯒꯤ ꯄꯦꯖꯁꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯦ ꯁ꯭ꯀꯥꯎꯇꯤꯡ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯅ ꯃꯥꯁꯇꯔ ꯆꯦꯐ ꯏꯟꯗꯤꯌꯥꯁꯤꯗ ꯂꯥꯛꯄꯤꯔꯣ ꯑꯣꯗꯤꯁꯟ ꯌꯥꯎꯕꯤꯔꯣ ꯍꯥꯏꯅ ꯂꯥꯛꯈꯤꯑꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯤꯛꯈ꯭ꯔꯕ ꯖꯒꯥ ꯑꯃꯗꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯍꯥꯏꯗꯤ ꯀꯩꯁꯨ ꯂꯩꯇꯕ ꯚꯤꯗꯤꯑꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯆꯥꯅꯔꯤꯕ ꯚꯤꯗꯤꯑꯣ ꯉꯥꯛꯇꯅꯦꯕ ꯍꯥꯏꯗꯤ ꯑꯣꯛꯁꯥ ꯌꯦꯟꯁꯥ ꯍꯪꯒꯥꯝ ꯊꯣꯡꯕ ꯀꯥꯡꯁꯣꯏ ꯂꯣꯏ ꯆꯥꯅꯔꯤꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯃꯅꯤ ꯁꯨꯝ ꯅꯝꯕ ꯁꯥꯟꯅꯔꯒ ꯅꯦꯁꯅꯦꯜ ꯁ꯭ꯇꯦꯖꯇ ꯃꯤꯅ ꯎꯕꯤꯔꯒ ꯑꯗꯨꯃꯥꯏꯅ ꯃꯥꯁꯇꯔ ꯆꯦꯐ ꯏꯟꯗꯤꯌꯥꯁꯤꯗ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯑꯒꯗꯤ ꯍꯥꯏꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯀꯥꯟꯅꯕꯗꯣ ꯑꯩꯅ ꯂꯧꯔꯤꯅꯤ ꯍꯥꯏꯗꯤ ꯂꯧꯕ ꯌꯥꯏꯑꯕ ꯑꯗꯨꯝ ꯑꯩ ꯆꯠꯈꯤꯗꯦ ꯃꯇꯝꯗꯨꯗ ꯑꯩ ꯔꯦꯗꯤ ꯑꯣꯏꯗꯦ ꯈꯟꯖꯕꯒꯤꯔ ꯑꯩ ꯑꯣꯚꯔꯊꯤꯡꯁꯨ ꯇꯧꯕꯒꯤꯔ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯛꯇꯣꯕꯔ 2ꯁꯤꯗ ꯏꯚꯟ ꯑꯣꯛꯇꯣꯕꯔ 1ꯁꯤꯐꯥꯎꯗ ꯃꯣꯏꯅ ꯍꯥꯏꯌꯦ ꯑꯩꯅ ꯃꯣꯏꯗ ꯄꯤꯈꯤꯕ ꯔꯤꯖꯟꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯍꯥꯏꯌꯦꯕꯀோ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯅꯪ ꯐꯨꯗ ꯄ꯭ꯂꯦꯇꯤꯡ 3 ꯈꯛ ꯇꯧꯔꯛꯑෝ ꯑꯩꯈꯣꯏꯅ ꯀꯩꯅೋ ꯁ꯭ꯇꯗꯤ ꯇꯧꯗꯣꯏꯅꯦ ꯁꯤꯅꯦ ꯃꯣꯏ ꯍꯥꯏꯔꯤꯁꯦ ꯐꯨꯗ ꯄ꯭ꯂꯦꯇꯤꯡ 3 ꯇꯧꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯦꯡꯉꯒꯦ ꯑꯗꯨꯒ ꯅꯪ ꯑꯣꯗꯤꯁꯟꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯌꯥꯔꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯨꯚꯦꯜꯁꯦ ꯄꯤꯔꯛꯀꯅꯤ ꯁꯤꯅꯦꯕ ꯑꯩ ꯐꯨꯗ ꯄ꯭ꯂꯦꯇꯤꯡ 3ꯁꯦ ꯇꯧꯔꯦꯀꯣ ꯑꯗꯨꯒ ꯑꯩ ꯃꯣꯏꯗ ꯊꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯑꯦꯄ꯭ꯔꯨꯚ ꯇꯧꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯣꯛꯇꯣꯕꯔ 2ꯗ ꯐꯥꯏꯅꯦꯂꯥꯏꯁ ꯑꯣꯏꯔꯦ ꯒꯨꯋꯥꯍꯥꯇꯤꯗ ꯂꯥꯛꯑꯣ ꯁꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯔꯦꯗꯤꯕꯨꯗꯤ ꯈꯔꯗꯤ ꯇꯧꯕ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯈꯜꯂꯦ ꯍꯥꯏꯗꯤ ꯑꯥꯗ ꯆꯠꯂꯨꯔꯒ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯍꯤꯟꯖꯥꯡ ꯊꯣꯡꯉꯒ ꯑꯩꯅ ꯅꯦꯁꯅꯦꯜ ꯁ꯭ꯇꯦꯖꯁꯤꯗ ꯌꯥꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯀꯣꯏꯁꯟ ꯑꯃ ꯍꯪꯖꯕꯗꯣ ꯍꯥꯏꯗꯤ ꯑꯥꯗꯗꯤ ꯆꯤꯁ ꯑꯃ ꯄꯨꯊꯣꯔꯛꯑꯒ ꯁꯤ ꯆꯤꯁꯁꯤꯗꯒꯤ ꯅꯪꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗꯣ ꯍꯣꯠꯅꯔꯒ ꯗꯤꯁ 5 ꯁꯦꯝꯃꯛꯑꯣ ꯍꯥꯏꯔꯣꯅꯦ ꯑꯩ ꯑꯣꯏꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯆꯠꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯆꯍꯤꯗꯨꯃ ꯃꯣꯏꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯁꯇꯔ ꯆꯦꯐꯀꯤ ꯍꯤꯁꯇ꯭ꯔꯤꯗ ꯑꯃꯐꯥꯎ ꯇꯧꯗ꯭ꯔꯤ ꯅꯪꯒꯤ ꯋꯥꯟ ꯋꯦ ꯇꯤꯀꯦꯠ ꯑꯃꯗꯤ ꯑꯩꯈꯣꯏ ꯀꯛꯑꯒꯦ ꯁꯤꯅꯦ ꯃꯣꯏ ꯍꯥꯏꯔꯛꯏꯁꯦ ꯑꯗꯨꯐꯥꯎꯕꯗ ꯑꯗꯨꯒꯤ ꯑꯣꯐꯔꯗꯨ ꯄꯤꯔꯐꯥꯎꯗ ꯑꯩ ꯆꯠꯈꯤꯗꯦꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯦꯚꯦꯜꯁꯤꯅ ꯁꯨꯝ ꯗꯥꯎꯟ ꯑꯣꯏꯁꯜꯂꯛꯄꯒꯤꯀꯣ ꯑꯩ ꯑꯥ ꯆꯪꯉꯨꯔꯒ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟꯁꯤꯅ ꯁꯨꯝ ꯍꯥꯏꯗꯤ ꯍꯦꯟꯖꯜꯂꯛꯈꯤꯕ ꯑꯗ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯥꯎꯕꯤꯔꯅꯨ ꯁꯣꯝꯒꯤ ꯃꯇꯝꯁꯤꯅ ꯈꯔ ꯂꯧꯔꯦ ꯑꯩ ꯅꯦꯛꯁ ꯌꯔ ꯑꯣꯏꯅ ꯌꯥꯎꯖꯔꯒꯦ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯞ ꯆꯥꯅ ꯅꯦꯛꯁ ꯌꯔ ꯑꯥꯐꯇꯔ 1 year ꯂꯩꯔꯒꯅꯦ
ꯍꯟꯗꯛꯀꯤ 2025ꯀꯤ ꯑꯣꯒꯁꯇ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯌꯥꯎꯁꯦꯅ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯍꯟꯗꯛꯅ ꯑꯃꯨꯛ ꯑꯣꯗꯤꯁꯟꯁꯤ ꯀꯣꯜꯀꯇꯥꯗꯅꯤ ꯁꯤꯅꯦ ꯑꯃꯨꯛ ꯍꯥꯏꯔꯤꯁꯦ ꯑꯗꯣ ꯑꯩꯅ ꯐꯔꯦ ꯑꯩ ꯌꯥꯎꯔꯒꯦꯅ ꯑꯩꯁꯦ ꯔꯦꯗꯤ ꯂꯩꯔꯦ ꯑꯗꯣ ꯃꯣꯏꯅ ꯀꯩ ꯍꯥꯏꯔꯛꯀꯦ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯗꯛꯇꯤ ꯁꯤꯁꯇꯦꯝꯁꯦ ꯄꯦꯇꯔꯟꯁꯦ ꯍꯣꯡꯉꯦ ꯅꯪꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯄꯨꯔꯛꯀꯗꯧꯅꯤ ꯁꯤꯅꯦꯕ ꯁꯥꯏꯠ ꯕꯥꯏ ꯁꯥꯏꯠ ꯊꯣꯡꯃꯤꯟꯅꯔꯒ ꯑꯗꯨꯝ ꯍꯌꯦꯡ ꯑꯦꯟ ꯁ꯭ꯇꯦꯖꯐꯥꯎ ꯆꯠꯀꯗꯧꯅꯤ ꯁꯤꯅꯦꯕ ꯑꯗꯨꯗ ꯑꯃꯨꯛ ꯃꯤ ꯂꯩꯇꯕꯒꯤ ꯍꯟꯗꯛꯁꯦ ꯑꯃꯨꯛ ꯆꯠꯍꯧꯗ꯭ꯔꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯊꯣꯡꯕ ꯊꯥꯛꯄꯒꯤ ꯋꯥ ꯉꯥꯛꯇ ꯅꯠꯇꯦ ꯖꯒꯣꯏꯗꯕꯨ ꯑꯣꯏꯔꯣ ꯏꯁꯩꯗꯕꯨ ꯑꯣꯏꯔꯣꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯁꯤꯗ ꯍꯥꯏꯗꯤ ꯀꯥꯟꯅꯕꯔꯣꯝꯗ ꯂꯧꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯩꯕꯨ ꯍꯩꯔꯒꯗꯤ ꯇꯦꯂꯦꯟꯄꯨ ꯂꯩꯔꯒꯗꯤ ꯑꯩꯁꯨ ꯍꯩꯕ ꯋꯥꯠꯂꯦ ꯈꯟꯖꯕꯒꯤ ꯑꯩ ꯆꯠꯆꯈꯤꯗꯕꯒꯤ ꯋꯥꯅꯦꯕ ꯑꯩ ꯅꯦꯛꯁ ꯌꯔꯕꯨꯗꯤ ꯆꯠꯀꯦꯅ ꯈꯜꯂꯦꯀꯣ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯍꯥꯏꯔꯛꯑꯦ ꯍꯥꯏꯔꯛꯄ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯩꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯇꯧꯔꯦꯀꯣ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯌꯥꯝ ꯀꯥꯟꯅꯕ ꯂꯧꯕꯁꯨ ꯌꯥꯏꯀꯣ ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯕꯗꯣ ꯃꯦꯟꯇꯦꯜꯁꯨ ꯌꯥꯝ ꯗꯤꯒ꯭ꯔꯦꯗ ꯇꯧꯕ ꯌꯥꯏꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ